Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglawbirasi struggle mapan suba tangkak Sandhya wairamni loyana thoibibu thamlamlaba matung lambi adu lakna kari adu thauna call adu tawi loudspeaker su thari pairei amadusu mikuphada Tamo ngasaidagi call parektrise kaiginu Loya arat payawda pa kumpirei Thaba machalubane Nangi nawong si ay chingnadaba ngamsilaktre Karam kana chensige Sauna hairagli loyagi wahangduda 1 year khak ngai bibase tamu ngamnaroidro Ngamni kaida lege Yumda lakeleramu Loya gari adu mamai leiduna kola dugi maikairom dalai Khangjaba natti uzaba natti jamjaribi mahak adudi phattabasu hairudi marausu leizarudi yeknaba maknattabana seranaba wakhalsu khanjarudi nungsiruba kaubana Nungshiba mabu unarubana nungaiba wakhalamada leirubana atopa wakhalamada humduna pukidabani thoibigi pukning wakhalanima sim anana video call taro haina hairakiba adusu loya magi nungshibana pumnamak kauhanbigibani janglei gate ado buina hangduna Thoibi boida onsinduna Ngasidi kanamti yalano ay pothagi Wahai kharasi hairamduna imungda changlakpani mapa ibungo sarat physiotherapy tawduna lerami mapa adu ubada Thoibisu Pabo mi atopa yawbana Sarat Chandra machada hairapti yengjara'i hainingba hangningba wadi chamani adubu hangludi Simanasu Thoibina call toraktaba adu karisu waraurudi saurudi Karigisu sauruni waruruni ahanbu unabani ikai thiba soidana oizaramgani Thoibi masu masti khangbana sauningba phaurudabani Numittu Simran office tagi mani masangamde haiduna manegi yumda lai kaurai sumanga duda leptuna ine Minaraba imunglomdagi tholai Haima Sim lairo Auchi Nini masangam de haibaduda pabungna changamona lakpani Oh kakalo lao kok changakpa yabasida Sim manegi ka tamna changlai makhutta sem khara Horlicks amasu paiduna laibani Sim manebu ubada kaujarai Nini kayam kana ngamdrino Se inegini Porakliba pot adu manegi phamungna kanda lairiba table aduda thami Khangdreda isase chabat nai Mamodinine walking chatkibane halaktri Minaraba imunglomdagi thaknaba mapuduna tholai aduga simda pirai Sim se officer la boydini si thakchaluse Sora sangba mohondu I Phare da che ai wabana loirabani sima thakchilagadi kakhalakadaw male Minaraba su simgi nakta famtharai tanja aduda Minarabagi phone aduda call ama lai Simdon sinduna Pamlamuko che thongan phawda thogigi Sim Minaraba da laknarai Che iteiro Minaraba mama uhanda nokmi tawrai Minarabagi mama aduna simda wa hairai Imaudi thabak achawba tawbini aduna ibungdudi matha saram loido Nine dine nache siga nataiga gi khanbada Nachi sigi thabak sidane regular tarabadi luhong thokpiragi haina khanbani chahi su phanayam silakle tawrisi mayamba malairisi su thabak men tadre haiduna luhongu yadre tawrisi mane duna tamjarakli bawa adu sim harau aduma khami Nine itaigiro yarida matam hayeng thabak mafam men tadraga imung mahi langnabani itaigi su yadora dudi mamone am kana cheli dudi chegi su 1 year lerdi regular tarni kainu Kai wani ngai oige chahi amatang ni konene hayeng chena chakhadi ine nang kapchani Hu ine kapcha horagi nupi gi matam haibase yamna lukhra jani ibema masida mayum pan khradi pharani ai Ine na dugamna paning haludubu ine na pamjaba ichegi nupaga leirabraba Simna che haiba si manegi macha nupi Minaraba buni mingaudadi inama thoklibani manegi macha oibana adubu Piklingaidagi iche kaukibana hainakibagi hongdokpa ngamkidabani
Magi ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯤꯜꯂꯒꯦ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯂꯩꯕ ꯑꯃꯨꯛ ꯃꯥꯜꯂꯤ ꯃꯥꯅ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩ ꯃꯇꯝꯗꯒꯤ ꯈꯪꯅꯖꯔꯛꯄ ꯑꯃꯗꯤ ꯂꯩꯌꯦꯅ ꯇꯥꯈꯤꯕꯅꯤ ꯏꯅꯦꯁꯨ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯒꯗꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯏꯅꯦ ꯍꯪꯗꯣꯛꯎ ꯌꯥꯗ꯭ꯔꯣ ꯆꯦꯁꯨ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯦ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯤ ꯀꯩꯅꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯉꯣꯟꯗ ꯃꯤꯟꯅꯔꯕ ꯇꯟꯖꯥꯗꯨꯗ ꯈꯥꯎ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯁꯤꯝ ꯍꯥꯎ ꯆꯦ ꯁꯤ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯗꯨ ꯎꯠꯂꯤ ꯆꯦ ꯑꯩ ꯊꯦꯡꯉꯅꯤ ꯆꯥꯔꯔꯣꯏ ꯆꯠꯂꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔ ꯄꯨꯈꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯦꯀꯦꯠ ꯑꯅꯤꯃꯨꯛ ꯁꯤꯝꯒꯤ ꯁꯔꯨꯛꯅꯦꯅ ꯄꯤꯕꯤꯔꯛꯏ ꯁꯤꯝꯁꯨ ꯃꯅꯦꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯅꯦꯅꯦ ꯃꯥꯃꯣꯁꯨ ꯏꯊꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯉꯥꯏꯔꯔꯣꯏꯒꯦ ꯊꯦꯡꯉꯦ ꯑꯩ ꯁꯦ 2,000 ꯈꯛꯇꯅꯤ ꯏꯅꯦꯅ ꯆꯥꯅꯤꯡꯕ ꯑꯃ ꯂꯩꯔꯒ ꯆꯥꯎꯁꯦ ꯍꯩꯃꯥ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣꯅꯦ ꯁꯦ ꯏꯅꯦ ꯂꯧꯔꯣꯏ ꯏꯅꯦ ꯅꯃꯣꯛꯁꯨ ꯍꯧꯖꯤꯛꯇꯤ ꯇꯣꯂꯣꯞ ꯆꯥꯔꯁꯤꯗꯤ ꯏꯅꯦꯒꯤꯅꯦ ꯍꯥꯏꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯄꯤꯕꯕꯨ ꯀꯩꯒꯤ ꯂꯧꯔꯣꯏꯗꯣꯏꯅꯣ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯦꯅꯦ ꯁꯤꯝ ꯃꯆꯦꯗꯒꯤ ꯑꯆꯥꯄꯣꯠ ꯑꯗꯨ ꯂꯧꯗꯨꯅ ꯊꯣꯛꯂꯛꯏ ꯆꯦ ꯅꯦꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯣ ꯊꯤꯟꯗꯣꯛꯑꯅꯨ ꯑꯩ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯆꯠꯂꯣꯀꯣ ꯑꯗꯨꯗꯤ ꯃꯤꯟꯅꯔꯕ ꯀꯣꯜ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯃꯛ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯇꯥꯃꯣ ꯄꯥꯏꯌꯨꯀꯣ ꯑꯩ ꯀꯥꯗ ꯆꯪꯉꯛꯀꯦ ꯁꯣꯝꯗꯁꯨ ꯊꯣꯏꯕꯤ ꯁꯤꯝꯗ ꯀꯣꯜ ꯇꯧꯔꯛꯏ ꯊꯣꯏꯕꯤꯅ ꯁꯤꯝ ꯇꯥꯏꯌꯦ ꯊꯣꯏꯕꯤ ꯅꯪ ꯁꯥꯎꯕ꯭ꯔꯥ ꯀꯩꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯇꯕꯒꯤ ꯑꯉꯥꯎꯕꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕ ꯑꯃꯨꯛꯇꯁꯨ ꯎꯅꯗ꯭ꯔꯤꯕ ꯅꯨꯄꯥꯗꯨ ꯎꯅꯔꯒ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅꯣ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦ ꯃꯤ ꯅꯦꯛꯁꯇꯗꯤ ꯑꯅꯥꯒ ꯅꯪꯒꯅꯦ ꯑꯩ ꯏꯟꯇ꯭ꯔꯣ ꯇꯧꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯗꯦꯠ ꯑꯃ ꯐꯤꯛꯁ ꯇꯧꯔꯣ ꯑꯗꯨꯒ ꯆꯠꯂꯁꯦ ꯑꯗꯨ ꯊꯣꯏꯕꯤ ꯑꯩ ꯒꯥꯔꯤ ꯊꯧꯔꯤꯌꯦ ꯍꯜꯂꯛꯑꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯍꯣꯏ ꯊꯣꯏꯕꯤꯁꯨ ꯁꯤꯝꯒꯤ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯂꯣꯌꯥꯗ ꯀꯣꯜ ꯇꯧꯖꯔꯛꯏ ꯕꯤꯖꯤ ꯂꯩꯔꯝꯕ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯂꯣꯌꯥ ꯀꯣꯜ ꯑꯃꯗꯨ ꯀꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯖꯔꯛꯏ ꯍꯜꯂꯣ ꯊꯣꯏꯕꯤ ꯗꯥ ꯇꯥꯏꯌꯦ ꯗ꯭ꯔꯦꯁ ꯍꯣꯡꯉꯕꯣ ꯍꯣꯡꯉꯤ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯐꯝꯃꯤꯕ ꯀꯩꯗꯧ ꯐꯝꯃꯤꯕ ꯐꯝꯅꯤꯡꯕꯒꯤ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯎꯅꯁꯤꯒꯦ ꯌꯥꯝ ꯉꯥꯏꯉꯝꯗ꯭ꯔꯕꯣ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯣ ꯏꯃꯥꯡꯗꯒꯤ ꯁꯨꯛꯃꯥꯡ ꯃꯥꯡꯍꯟꯅꯤꯡꯗꯤꯌꯦ ꯊꯣꯏꯕꯤ ꯑꯁꯦꯡꯒꯤꯁꯨ ꯑꯁ ꯉꯁꯥꯏ ꯅꯪꯅ ꯍꯥꯕꯗꯣ ꯗꯗꯥꯗꯤ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯈꯪꯕ꯭ꯔꯥ ꯊꯣꯏꯕꯤꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ ꯈꯪꯗꯦ ꯅꯥꯕ꯭ꯔꯥ ꯗꯗꯥꯅ ꯉꯁꯥꯏ ꯅꯪꯒꯟꯗ ꯊꯥꯔꯛꯄꯗꯣ ꯈꯤꯇꯪ ꯅꯥꯏꯌꯦ ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯂꯣꯌꯥ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯀꯛ ꯍꯠꯂꯤ ꯅꯣꯛꯄ ꯈꯥꯡꯂꯤꯕꯅꯤ ꯃꯇꯧ ꯑꯗꯨ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯤ ꯉꯁꯥꯏꯒꯤ ꯁꯛꯇꯝꯗꯣ ꯗꯗꯥꯒꯤ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ ꯑꯁ ꯑꯩꯕꯨ ꯀꯃꯥꯏ ꯀꯥꯎꯍꯟꯗꯣꯏꯅꯣ ꯁꯤꯕꯣ ꯂꯣꯌꯥ ꯃꯥꯒꯤ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇ꯭ꯔꯤꯕꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯏꯅꯧ ꯇꯅꯧꯕ ꯑꯣꯏꯕꯅ ꯊꯃꯣꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯗꯥ ꯊꯣꯏꯕꯤꯗꯤ ꯊꯃꯣꯏ ꯁꯦꯡꯗꯕ ꯑꯣꯏꯗꯕ ꯃꯤꯅꯝꯕꯗꯤ ꯄꯥꯝꯗꯦ ꯊꯣꯏꯕꯤ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯣ ꯊꯥꯖꯩ ꯑꯗꯨꯒ ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯁꯨꯝ ꯑꯩꯒꯤ ꯄꯥꯝꯖꯕꯗꯣ ꯍꯥꯏꯕꯅꯤꯗ ꯃꯊꯪꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯥꯖꯅꯕ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯅꯤ ꯀꯩꯕꯨꯅꯣꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯒꯦ ꯑꯁ ꯏꯀꯥꯏꯀꯣ ꯑꯗꯨꯃꯥꯏ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯈꯟꯗꯕꯒꯤ ꯏꯀꯥꯏꯔꯤꯕ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯕꯗꯨ ꯌꯥꯗꯦ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯏꯀꯥꯏꯅꯕ ꯄꯜ ꯍꯥꯏꯕ ꯑꯃꯨꯛ ꯊꯝꯕ ꯌꯥꯗ꯭ꯔꯤ ꯗꯗꯥ ꯈꯛꯇꯒꯤ ꯑꯣꯏꯔꯗꯧꯅꯤ ꯑꯗꯨ ꯑꯣꯏꯕ ꯅꯨꯃꯤꯠꯇꯤ ꯆꯦꯟꯕꯗ ꯑꯗꯨꯗꯤ ꯆꯦꯜꯂꯁꯤꯔꯥ ꯗꯗꯥꯒꯤ ꯑꯦꯛꯖꯥꯝꯗꯣ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯊꯣꯛꯀꯣ ꯗꯗꯥꯅ ꯇꯧꯔꯤꯕ ꯇꯥꯔꯒꯦꯠꯇꯣ ꯑꯗꯨ ꯃꯥꯏ ꯄꯥꯛꯍꯟꯈꯤꯁꯦ ꯑꯗꯨꯒ ꯑꯦꯡꯒꯦꯖꯃꯦꯟ ꯑꯣꯏꯅ ꯇꯧꯁꯦ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨ ꯊꯣꯏꯕꯤ ꯗꯗꯥ ꯊꯝꯃꯒꯦ ꯁꯣꯝꯗ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯈꯔ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ ꯊꯦꯡꯁꯨ ꯊꯦꯡꯂꯤ ꯇꯧꯔꯤꯁꯤ ꯍꯣꯏ
Loya Thoibigi pautaksing adu ngakpa oina revision course matik chana guest teacher kauduna satrasingbu kanna honahali adumakna lakadoriba exam asida Loyagi mai pakpa amadi soidana oiragani haibasi chauna thajabani. School singi lamjel asida Thoibi amadi Loyagi school su yauribani. Animak magi ngamjabi level da kanna honari. Somdasu Sarat Chandra Rex makoi ani mahaki kada watanari. Saratna Kari Kaubru Sindam Sanglengi founder ni haiba. Hoi pabung Mi dudi kamdawe. Mi oina yenglabada mi adu fai masa matik jai tamjaninga yan oi. Adubu case kradi leiba male pabung. Leiba male haiba pakumdu natine aina taning libase. Karamba case no karino haibada munna khangdoro. Pabung case adu ekhoigi madam na pai haina su haini. Aduga matau karamna aigi janupina. Sarat Chandra machin thokta mabuk manungda khali. Pabung ai makha taba khangdoraknaba kanna honajaki. Sarat machanupina tarai thabak amada warip dauduna gyan tadaba lambi amada chatamgani haiba asi mahaki thajabagi wangmadani. Adumakna machada thajaba mangba wakhaldi khalamdi. Karigumba kharadi leire haiba Sarat Chandra su mapukningda khali. Matamna kanabu sungai bide council gi exam haying ni haiba numituni. Loya Satra Singbu school aduda leiriba school adubu konbiriba amadi mahaki layoi khraba mapa amadi mama anigi murti aduda mahiroi sing adubu khurum handuna yaifa mangol ni halli. Numittumadi ensang hauba pizaduna haying makoini exam da irunaba haiduna pen amamamsu Satra Sing aduda present tobirami. Mahiroi sing dusu Loyagi makong soktuna khurumi. Loyagi school aduda su roll number na pathaba pumnamak loirabani. Thoibi masu office ke chinba matam kaya kaithoktuna school mari maki mahiroi sing adubu bor bibirami. Exam adu mathang thakre. Exam loirabada Satra Sing adusu hostel dagi loina hanakre. Exam loikrabanina Loya su kharadi komjarakle. Loya Thoibi da call tawjarai. Pariga Thoibiga investigation adugi matangda kupna khanaramba tanjani. Lakliba vibration aduda phone adu lakthoktuna yengi. Evidence amata laita yamna haina sanakre lila pumba adugidamak thagati Thoibina mahakpu. Call adu yenglubada heartbeat thaba adu ubada pari leina call adu pick up adumak tawi. Hello Thoibi nangbu kaida lege? Thabak mafamda lei. Oh adudi ai laki kai lamdanu. Thoibi ngahaktang pakhatli adubu pakhatpa saktamdi parida uhandi. Haying oina thengnarasi. Hoi adudi halaga tawroko. Hoi. Call adu kakhrabada parida monsi lei. Documents singse mafam jana thamu. Evidence leitrabadi phana chingnaragasu case ase aina kakani. Yinglai chingnaba meeting amaga loinana wahang kaya amasu hangli. Pari file adu konduna Thoibigi kadagi thoglai. Thoibi su yumtamna halakle. Hayeng thengnase su haidoklure khanghaudana unaba tadoribra. Anada call tawjarei anasu. Hello Thoibi? Sindu call parakti nahan mui mani na yana haibani henjula chala khangti. Mani hoida matam khara leini na hari nahan aina call tawbada. Khangdine iso ado chumna sum tawrakpro nangbu kai lege? Hayengse pung 10 adwaida aikhoi damta lao. Ado kai lege ba? Hayeng unase haye office lab laga sum una leiradi aido isagi duty laithokpa malani leiriba mayamsina. Chance pa sabang phangi kaino dude nangna tum hawgatrikandagi ai pairagi. Hoi adumain tawro ai noirom doina la hai khragi. As Ricky du da puradi pen dawni. Matang chada irang phabi. Nungsibai natro nangna huralo na tawdoise ai shuni chap manai kaino. As ikai hi nang mata sidi.
Haumin kaminaragpa irang manaba masene kaimi kainingai oidiko. Nang bing chatlibo? Chatli. Noigi thabagtagi aikhoini helibani. Adubu thabak yambi itanina aingondagi hena chileduni natra. As adui nateba hayeng lao ko dudi aisu thamage.